Hello guys, I am Panthoiba. You're a superhero. Welcome back to my channel again. Ngasi mayamga punna yengminagaduriba isai chidi tapna hairuba isai dune adugu isai se Carlo Manganga su kanbiragba isai ne yam nungaini na khalle kamain tawge habado punna mi jengdaminis. Isai chidi taba yamna nungaiba isai. Tapna tholakpaga utliba sceneries di yam post hai. Ayu angan baga mal. Khongnang jidi fajaye san gari tawraga kari mafam orjano music sidi fazan nungai kaboklo khoiba fazay angang mal khongnang jina pura isai je level amda chingkhat khibe wan angang ju phajai si mafam je adum phajai any angle dai number adum phajahale nupas acting yam nungai yam natural da ba hai tar game da mama na buga je Bayasi Maitai yunza su khazai mabung na ugre set kai mama nabi ma lapdo sorry pa dalam abu kisi sabon di posta hai kambal chawba khoi mong oi ni basena nang si bagini nang ta son bagini aigi lembiu nana aigi lengana nana aigi punamala aigi oibiu pairo khudang se yam chanai hai ba nupa je nupi je adu putni mafam jing ji yem yam nungai ba mafam jing o Sigi senjim di galak che kondom be yawe saloe ge sumai ge yeng adi loire ne ide mayam punna video se yeng minagre video je sungchoi soina nungairam gani na khalle striking oiba akoini yengba matamda adugi matik nungai ba pokhan ba sin mayam ama yarom gani haina khalle ai su yam yawe hadi ahan ba moi phauling ba hek hapa ko adudagi hore aduga atiyagi ngangran ba machu na ga yeibda lechil gi phajaba ga utpa adagi labuk ki mayai da leiriba karai da chala thiruri no khangde ko seng na phaje
ꯂꯧꯕꯨꯛꯀꯤ ꯃꯌꯥꯏꯗ ꯍꯧꯔꯤꯕ ꯎ ꯃꯅꯥꯛꯇꯒ ꯇꯧꯕꯗꯣ ꯌꯥꯝ ꯐꯖꯍꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯃꯩꯇꯩ ꯌꯨꯝꯁꯥꯗ ꯃꯣꯏ ꯆꯥꯛ ꯆꯥꯕ ꯀꯩꯅꯣ ꯇꯧꯕ ꯁꯤꯡꯖꯨ ꯆꯥꯕꯅ ꯆꯤꯡꯕ ꯍꯥꯞꯄꯤꯕ ꯃꯕꯨꯡꯅꯒ ꯄꯩꯌꯥ ꯁꯤꯔ ꯂꯩꯔꯝꯕꯒꯗꯣ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯌꯦꯡꯕꯗ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯇꯣꯞꯄꯗꯁꯨ ꯄꯥꯛ ꯄꯥꯛ ꯊꯦꯡꯅꯗꯦꯗꯅ ꯑꯗꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯒꯤ ꯀꯦꯃꯤꯁꯇ꯭ꯔꯤꯗꯨꯁꯨ ꯐꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯔꯛꯄꯗ ꯃꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯕꯒꯤ ꯁꯤꯟꯗꯣ ꯑꯗꯨꯗꯨꯝꯗꯤ ꯇꯁꯦꯡꯅ ꯀꯜꯂꯛꯆꯩ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕꯒꯤꯔ ꯀꯩꯅꯣ ꯈꯪꯗꯦ ꯏꯐꯗ ꯐꯖꯩ ꯏꯁꯩꯁꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯅꯨꯡꯉꯥꯏꯕ ꯏꯁꯩ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯁꯩꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯑꯗꯨꯝ ꯇꯥꯅꯤꯡꯉꯒ ꯂꯩꯕ ꯏꯁꯩ ꯑꯃꯗꯤ ꯑꯣꯏꯍꯜꯂꯦ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣꯁꯤꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟ ꯑꯃꯅꯤ ꯄꯥꯊꯣꯛꯆꯒꯦ ꯀꯃꯦꯟꯁꯦ ꯌꯥꯝꯅ ꯄꯤꯔꯛꯄꯗꯤ ꯅꯠꯇꯦ ꯑꯗꯣ ꯀꯃꯦꯟ ꯈꯤꯇꯪ ꯄꯥꯔꯛꯀꯦ ꯑꯍꯥꯟꯕꯒꯤꯁꯦ ꯇꯣꯇꯣ ꯗꯥꯡꯁꯥꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯃꯦꯟꯁꯦ ꯖꯁ ꯍꯥꯏ ꯀ꯭ꯔꯁꯅ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯂꯞꯀꯤ ꯏꯃꯣꯖꯤ ꯑꯅꯤ ꯑꯃ ꯍꯥꯞꯆꯤꯜꯂ ꯅꯣꯛꯊꯔꯛꯄꯤꯅꯦ ꯑꯇꯩ ꯍꯦꯜꯂꯣ ꯑꯗꯨꯒ ꯃꯊꯪꯒꯤꯁꯤꯅ ꯊꯣꯏꯕ ꯃꯩꯇꯩꯅ ꯄꯤꯕꯤꯔꯛꯄꯅꯤ ꯃꯌꯦꯡ ꯌꯥꯝ ꯇꯥꯔꯝꯃꯤ ꯍꯥꯟꯅꯗꯩꯗꯤ ꯈꯔ ꯐꯖꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯍꯦꯟꯊꯣꯏꯕꯤ ꯋꯥꯍꯦꯡꯕꯝꯅ ꯗꯗꯥ ꯚꯤꯗꯤꯑꯣ ꯇꯣꯏꯅ ꯊꯥꯒꯠꯂꯛꯑꯣ ꯉꯥꯏꯕ ꯋꯥꯏ ꯌꯥꯔꯤꯕ ꯃꯈꯩ ꯇꯣꯏꯅ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯦ ꯇꯣꯏꯅ ꯊꯥꯒꯠꯅꯕ ꯍꯣꯠꯅꯕꯅꯦ ꯑꯗꯣ ꯍꯦꯛꯇ ꯃꯇꯥꯡ ꯆꯥꯗꯕ ꯑꯗꯣ ꯁꯤꯗꯩꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯣꯏꯅ ꯊꯥꯒꯠꯅꯕ ꯍꯣꯠꯅꯔꯛꯑꯅꯤ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯃꯇꯤꯛ ꯆꯥꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯒꯥꯏꯁ